Ahan makala channel siga maikele ke mayam puna maputaram na okcha bagalone ni kok no kurumjari amading asi phone ki ba pauche singdagi maraba halan sing amad maraba pausing puduna lakchari tabisi Shillong ki Manipuri Rajbari thugai ki bada maike kiyadagi yaning daba phone dok narakli nauna sana na basidok pani PDA BJP ke MLA sing maikum uplaga to pa party de merep oyak lagani section ministry Bimol Akoijam Hausik maraba pau tabisi Shillong ki Manipur Rajbari thugai ki bada maike kiyadagi yaning daba phone dok narakli Manipur ki itihas ka yamna mari lainaba Shillong ki Manipur Rajbari thugai ki bada maike kiyadagi yaning daba phone dok narakli loina na thugai ki badu gi matang da awang thaki committee am semduna thigat alaga maral leba sing serak pinanaba demand tawnarakli Red Lane saina su khangnaba Manipur Rajbari adu thugai naba India da law leite haina phongdok laduna hanagi law minister masung veteran politician o joina chenaba sing matik chaba serak pinanaba demand tawkhre Kakwada leba mahaki yumdanga si pawmi sing unaba amada o joina haiki Shillong ki Red Lane sign asi di Manipur Ancestral and Historical Monument and Archaeological Site and Remains Act 1960 1976 ki matung ina today ko thugaiba yaba mafam nate India da chatna riba law the Redlands thugaiba yaba gi law amate yaude asigumba law leitaba asi the Redlands asi thugai ki building asi thugai de mamang da Manipuri state parishad Meghalaya president Munis ning thawjamna haukiba September 9 Rajbari thugai bi ganu haina Meghalaya governor da che ama iki madugi mathang September kulhumdoi dasu Meghalaya ki Art and Culture Commissioner che iki madugi mathakta Manipur hanagi MP Dr. A.K. Ranjan su chithi amasu iki asigumba laina building adu namthaduna thugai kare building thugai ba yade building ningthina semjin sajilaga preserve amasung protection tawraga thamgadabni Redland asi Manipur gi ning tamlaba matung da India da yaukhiba da gi major agreement soi tawkhiba mafum amani wafam asimak matamdugi BB Lindo da khanghanduna lam adu hanjin khibani maram adu na hairaba building asi thugai khibagi matang da Meghalaya ga chief minister amasung Manipuri governor Ajay Kumar Balada mahakna chithi ama ikhre mahakna Meghalaya chief minister amasung Manipur governor da ikibu chithi adu gi matang na paladuna o joina haiki building asi historical amasung political gi maru eba mafum amani masi renovation tawraga preserve tawraga protection tawdabni masi gi mathakta major agreement sign tawna khiba mafam amani masi thugai khiba asi labak thibni kanagumba na tawbiganu haina October 9 na thugai khiba asi tawge haina tawbani matam amagi Manipur history Manipur da chawthokchaba adu manghanaba honaba thodok amani haina lawi madu kanana tawbuno culprit sing adu thidoklaga makhoigi mathaka chapchaba chirak piu haina taksilli o joina haiki eikoina puya mai thabagi wari takhre eikoigi puya mai thakibagi nunglanglingaida BJP lengangna puwari ga mari leinaba sana konung thudekpagi Manipur chatharibra Redlands amasung mafam adugi lamgi matang ningsing laduna o joina haiki building adu Manipur gi lengak amasung matam amada ning tamba lamdam oiramba madugi matung lakpa chawrak ba Meghalaya ga mari leinaba yamna maru aba mafam amani Redlands asi record ki matung ina 1930 da sabani madugi mamang kyadagi mafam madu Manipur Rajbari haina Manipur da leiriba Rajbaban asigumna Shillong da leiba Manipur gi Rajbaban amoina matam sanga chalailaga lakpani mahakna hai lam asin 1980 gi mamangda lupa lakh anida Meghalaya da lalu amasung pin group haiba mi ani asida yonthoklamgi matamdugi risang kaisinga lengak na lamdu handoknaba haiduna lupa lakh 10 kaithoktuna department gi account deposit tawraga thamlammi adubu lamdu handokpa nangdana tokre in 1990 da government pairaklaba matamda hairiba lam adu handoksi haiduna matamda mahak masamak law minister oina mahakna lead tawa team amana chawren hoba numita lining thoksana mahi khuramnaga Shillong chatkhi matamdugi Shillong gi government asi BB Lindo na chief minister oirami mahaki office da direct chatlaga wari stanaraba matungda revenue commissioner staff khara piraga work tawa hauraga hairiba lam adu amuk hanjin hankibani mahakna makhat tana hai lalu amasung pin group anina lam asi atopa mi 10 da amuk yontoklamki karama lam asi hanjingani khanabda makhoina yontokhiba mi ani amuk leisinki makhoina amuk leiraba matungda Manipur government amuk leiki lamdu leiba loiraba matungda pin group na yumdo soi tawnaki in 1990 dagi 2021 fawa Manipur Rajbari asi karigumba machi
ꯂꯦꯡꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ 1990 ꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯤꯂꯣꯡꯗ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒ ꯊꯝꯂꯝꯕ ꯂꯝ ꯑꯗꯨ 2021 ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯃꯁꯛ ꯊꯣꯛꯄ ꯇꯧꯔꯛꯇꯕꯗꯨꯗ ꯃꯍꯥꯛꯅ आर्टिकलसिंगसु इखी हारिबा बिल्डिंग असिगी लम असिमक्ति हिस्टोरिकल मोनुमेंट एंड एसिड रिमेन्स एक्ट की मतुंग इन निंगथीना प्रोटेक्ट तौरगा थमगदबनी अदुबु बिल्डिंग अदु थुदेखिबा असि मणिपुर पुवारी की लाइबक थीबनी हाइना ओजोना फोंगदोकी हेरिकोल शिलोंग द लेबर राजबारी असि हिस्टोरिकल मोनुमेंट अमा ओइबगी येंगसिनबा अमदि ngaksenbagi muhutta kari amata खंथदना पुमथु थुगाइख्रिबा असि इंक्वायरी कमिटी अमा सेमदुना थुबदा थिगत पियो मदे मरा लेबा सिंग अदु लेबाक मियाम खंगना मतिक चाबा चैराक पिगदबनी हाइना हेरिकोन डिमांड तौख्रे ngasi kunung mamangda leba harikon ge office ta pangthokiba pawgi mifam aduda Sujit Kumar na haiki Manipur ki puwari ga sagon aduna laglaba maro eba Manipuri Indian Union gi saruk ama oinana bagidamakta 1949 gi September 18 nithokabada Buddha Chandra namdana khuyek pihan khibani merger agreement hon khibani Meghalaya kunung sonu Shillong da leiraba redlands harga sukhangnaba Manipuri Rajbari thugai duna mangtan khiba si akanba mongda Ethno Heritage Council ki maikidagi yaningdaba amadi thamoi sok onwaitaba fawi Historical monument oina leiriba Manipur Rajbari asi kari maramgi amadi kaidobugi damakka thugairibano haiba asi mari leinaba singna thuba matamda lebak miyam da sengdokadabani Manipur ki mapanda leiriba Rajbari Baban Singh asi government ka mari leinaba loisang singna kumna yengsinbiduna mathau taba thabak sing paikhatuna matam da thokaningdaba thodok thoktanaba hotnabiyu haina Sujit Kumar na taksinki Sip Sena Shillong da laiba Manipur Rajbari thugai khiba asi Sip Sena Manipur Pradesh ke ani suba puya mai thabani haina lobugalona na akanba mong de yaning de haina fongdokre Sip Sena Manipur Pradesh ki cherol amana hai loktuna ba manba mong da Manipur puwari thengkhang kyarak muthatpagi thabak leptuna chathari masi Manipur amasung Manipur punamakpu thawaidabani haina low dobu ngamloi chahi lising ani henba masagi puwari leijaba Manipur ki kumja 1949 की अक्टोबर 15 की इंडिया तिनबगे मर्जर एग्रीमेंट खुयक पिनखिबा अदुमक फावबा निंगदोन पोमबा कोकनद्री मणिपुर की पुवारी द ख्वादिगी मरु ओइबा मफम अमा ओइबा मणिपुर राजबारी असि अक्टोबर था असिमा क थुगाइखिबा असि मणिपुर अमदि मणिपुरी खुदिंगमक की थमोइदा अनौबा चाइना अमा हापगुम थोकले मफम असि थुगाइबा हाइना निंगफुंग ngangnaraba फावबा मणिपुरी गवर्नमेंट matam chana kanba ngamhodabasi laibak thibni hiram asigi matangda Meghalaya government su karimata khanghode haibasisu daita leitaba wafam ni haina cherol asina hairi hiram sigi matangda lengangna athuba matamda thabak lokhatuna chenabasing cherak pibaga loinana hanagi structure aduga manana anauba ama semgat piu malem asisu India ge tongan mafamda leiriba Manipuri puwari ga mari leinaba lan thum amadi machak maran khudimak ngak senba haibasi Manipur lenga ki tawdaba yadraba mathawni haina su Chief Senagi cherol asina makhat tana haiki NPP Manipuri puwari ga yamna maru oiba mafam ama oiriba Shillong da leiriba redlands haina khangnaba Manipuri Rajbari thugaikhiba asi NPP शासन तब मेघालय थोप NPP Manipur की हाई लेवल कमिटी सेमलग थिगटहलगनी मरक असिदा स्टेट गवर्नमेंट हाई लेवल कमिटी सेमदुना थिगटलब दायित्व लैबा ऑफिशियल सिंह मथक तौफम थबक सिंह लौखटलो हाइन NPP Manipur की प्रेसिडेंट युमनाम जॉय कुमार फोंदोकी ngasi नावरम थोंगदा लैबा NPP Manipur स्टेट की ऑफिस पांगथोकेबा पावगी मिफम अमदे युमनाम जॉय कुमार हाई इंग 2017 da mahakna deputy chief minister oiduna BJP gi tungsinaba government ama lerakhiba matam adugi chief minister N Birena Shillong gi Manipur Rajbari asi lam khopchin duna mafam adu mangkhiba tare haiduna madubu kannabagi damakta Shillong la chatlaga wari sanabada mahakka matam adugi art and culture gi minister oiramba L Jayant Kumar ga loinana Shillong la chatkhi Shillong chatuna yengsilabu matungda Manipur Rajbari adu lam khopchin yum kai kayama sajilam thengnaki maduda Meghalaya gi Chief Minister Conrad sangma unaraga mafam adu Manipur gi history ga yamna mari leinaba maru eba mafam amani maram adu na hairiba mafam adu Manipur government transfer tobiu thifam thokba premium state government thigani mafam adu sengbat chage aduga
encroachment tawribasing adusu takthokpiyu haiki maduda corner sangmana afaba khongthangni haibaga loinana Manipur Rajbari da leiriba mafam amadi Manipur Rajbari adu Manipur government transfer tawbirakhi aduga handak thugaikhiba asi Meghalaya government ke maikaidaga ayaba piba amadi makhoi state government na yawba amata leite haina su khangle tawriba thabak asi PDAN natraga art and culture department na tawbugi paw ama sutai aduga chahi marfu rom surba structure asi repair tawdaba yadaba thugairaga hanagum chap manana structure adu sagani haibagi wafam sutai adubu mataw karamna yamna maru oikhaba building adu thugairibana mafam asi Manipuri singi oina yengbada yamna sentiment oiba mafam ni karigidamakta thugaikhibuno haiba adu thidokpa amadi changi state government high level inquiry ama tawruga responsible oibasing adu action lawani party asigi oina su senior legislature yawna mi mangana saba committee ama semlaga thijingani haina su mahak makhatana fongdoki fox Manipur Rajbari thugaikhiba asi Manipur puwari ki tangkak ama muthatnaba atamna chathagiba loktunaba thawong amani haina lawi Federation of Civil Society Organization Fox ki Assistant Secretary Information and Public Relation thoiba tagin jamna thadrok cherol aman hairi cherol asina hai maning makha tamna ningthau panba leibak ama oina leijaramba Manipur British India ge mukhutagi August 13 1947 da ningkha tamba amuk hanjin hanki masigi matungda matam adugi Manipur Maharaja Buddhachandran Shillong da kauduna Manipur India ge fibanung da ningtam tinsin halamba September 21 1949 da Redland Shillong da leba Manipur Rajbari da khuyek pinaki ba mafam asibu ikhang khangau da na haukiba September 9 da singkup sana thugai khibagi thawngsi Manipuri miyambu sittaba hingduna leiriba ama manghanaba chatharakpa loktunaba thawng amani haina lawi renovation gi mingda Manipur puwari gi lengdraba khudam changda manghanaba hotnaba chenaba mi mari leinaba department official singi mathakta governor lengak liba state government asi chapchana thabak lokhatkadabani Manipur bu India gi fibanungda chalhannaba fox merger tawki haibagi lengdraba khudam ama oiriba amadi Manipuri puwari gi yamna maru oiba mafam amasu oiriba Manipur Rajbari thugai ki bahabasi tarain lokfam thokte chathagiba thawong asi Manipuri puwari da achauba singnaba amani haina su lawroidabagi maram leite malemgi tongan mafam singda puwari ga sagonaduna mafam kaya bu chekshin nangak senduna manghan khidanaba semjin sajinaba honari adubu lamdam asidadi masagi puwari khangdanaba sel khaktabu mikaba miyoi kharaga lawtuna duna puwari manghanaba honaba sijama laibak thibni Manipuri Rajbari hanagi leijaramba structure doga hongba amata leitana athuba tamda Manipur lengang asengwat kadabni haina cherol aduna su makha tana panki Nakalamoromdana nauna sana da sidokpani PDA Shillong da leiriba Rajbari building asi lakador miyol kyana matam sanga lehuna bagidamakta khalaga nauna sengbat sagar kadamni masida Manipuri puwari ga sagonariba mafam simanghan bagi wafam amata leite haina Planning and Development Authority Manipur Executive Engineer Wana Press thadrok cherol aman hairi cherol aduna makhatana hai Shillong da leiriba Rajbari building asi thugai khibagi pawsi social media kaya da fongdong narakpa thengnare hiram asiga mari lena miyamda thamnung wafam de hairiba Rajbari building asi in 1949 gi mamang de lerak labani chahi marifu helaklaba building asi matam chana semjinba amadi major repairing singba su tawdana lakhi masina maram oiraga hairiba building asi mafam Pibam Thina Sokshin Duna Kintaba Yagi Mafam the Laki Masig Damakta Infrastructure Development of Heritage Complex Shillong Haiba Detailed Project Report PDR Amadi Manipur Government ke Art and Culture Department STM ke Haiba DPR Asi North Eastern Council ki approval ke damaka thajin duna senfam pitharak naba haisiki NEC na DPR adu yamna kupna yengsilaba matungda in 2023 da approve tawbiki project asigi yamna maru aba component ama hairaga di Rajbari building asi reconstruction tawba ama di restoration tawba nei sum charba yumbi singsin nong susinbana maram oiraga building asigi structure hena soksinba oikhi maram adun ahan bu khongthang oina phibam soklaba structure sing adu sidokpa hauki sidokpa hawa da atai adu lehoriba saruk sing adu matam kuina lerak labna yamna soksilaba building ama oina pumning ningkhaira kadra habaga kibusu lekhi maram aduna building ga punba saruk adu puna sidokpa ge tangai fadaba laki structure si yamna section na khutna sithaki sidokpa
sidokpagi tangai fadaba laki structure si cheksinna khutna sithaki sidokpa aduda ugi thongnau faklangi planting sing adu nauna sarakpada sijanaba yaba polam sing khudingmak sijananaba mafam chana tasilaga thamki haire hana leramlaba architectural design amadi hana leramba mong matau pak chawbna chingba amadi manungda leriba kasingi chapchaba phibam adumak sanana bahonagani nauna sagadoriba simak tungda lakhadoriba mirol kyadasu lehauna bagidamaktani masida puwariga sagonariba building asi muthatpagi wafam amta leite haiba wafam pda gi cherol asina makhatan thamlaklei masini ngasi nomage maroba headline sing amadi maroba pausing tabiriba singbo amukan khurumjari amadi channel sibu nusibiduna like share amadi subscribe tabu kawbigano haiba loina ngasi gidamakadi punamuktagi aina bathang tawjari